14 CSOs Kangleipakna census amadi NRC update tawbaga mari leinana hayengdagi Manipur pumbada chathagani haina tawramba total shutdown adu matam kharagi oina yaithogle haina loop asigi maikaidagi khangalakli hiram asiga mari leinana ngasi chingmairongda leiba Hotel Classic Grand pangthokiba pawgi mifam amada 14 CSOs Kangleipak ki chairman Sapamcha Dilip Kumar na hai census amadi NRC update tawbagi matangda lengakna ngarangdagi ngasi fawba tongan ba CSO singa loinana consultative meeting pangthokhiba asina maram oiraga hayengdagi chathagani haina tawramba total shutdown adu matam kharagi oina yaithokle hauzik lamdam asida oiriba miyamgi awaba amadi lengakna consultative mifam silakpa amadi lengakna makhogi maikaidagi pangthokpa yaba thabak seng pangthokani haina thajaba pirabanina hana leplamba total shutdown gi khongjing adu yaithokpani haina mahakna makhata ki Government kagumba akoi je initiative log tagadi akoina ma kana je maga chatagani haina haigibado akoina haigibado matoina moi minini goba consultative meeting ji amabanna seminar tawrbanina akoina masigi haiba minini gi matung banna tumakti akoi matung kai toktare aduga hojigi haiba ano saijida oje akoina banjai thoi besigi maramdi agi hojik laiba miyamgi awaba miyamgi hojiki matam sigi oina irang sigi oina chaba thakoi kedobagi pochai phangnadaba pochai tangba kedoba aduga magi kudimukta economic blockade tawsalakpasina maram oidna akoina hairibadu tawba matamda yamna hena miyamda wagadabna maram oidna adugi mathakta government nasu hairiba numinini sigi consultant meeting sinbaga loinana hairiba sayida mokoina makha chatharapada mokoigi maigedagi tawba yawse tawbani haibagi assurance ma pirabanina akoina hojiki bando ye thoksare hena adwa thumjai